Imphal East ki Andrew Assembly constituency ki manung chana leiriba khul kaya gi amata ngairaba lifeline lambi oiraba Ajad Golai dagi nongpo Kaitel Manbi lambi ase fibam yamna shopana lambi ase da salokasin tawriba miyam da yamna khudong chahandre hairatuna miyam na ngasidagi matam kaktabida lambi thingjinbagi Khongjang haukhre ngasi lambi thingbagi Khongjang atu top ching tha mathak leikai gi masing yamlaba miyamna ayuk angan badagi thokna raktuna lambi gi mafam kaya da seminar khanduna lambi mayai da famjanba uwa usawasa faijinba tire mai thaba mate atai khulak fauduna chatpa yaba lambi singsu thingzinduna Khongjang changsinkhi lambi thingbagi Khongjang asi yairipok gyambem da su khuladu gi lai harau famapada JCB na lambi toukhaiduna lambi thingkhi yairipok changam davida su lambi uwa faizinduna lambi taloka sen tawba sing thingki ningsing bayabadi lambi thingbagi khongthang asi tha asi gi taratareta top chingtha mathak leikai mera paibi gi oiba mifam amada warep lauduna tha asi gi kuntaret fawbuda leinga kamadi mari leinaba authority ne lambi semlagani haibagi thazaba ma pidragade ngasi April 19 dagi matam kaktana lambi thingzilagani haina print amadi electronic media asida hana khangan khiba leikrabane top chingtha da lambi thingba yawrambi mera paibi gi luchingbi pisak macha kobi da fongdo rakhibada Ajad Golai dagi nongpo Kaitel Manbi tabu lambi ase chahi kayagi mabang dagi asuki matik fatana lakle nong churaga na laikhom nungsa saraga na uful na maram oiduna miyam na daruka sinda aduki matik wanare lambi gi uful na lambi maya da leiriba imung singda lok amadi atai ana laying sing loina nahale imung ayambana nongmagi suja nomjaraga hingjaba sing oibana ana ayek thoklakpa asena aduki matik khodong chahandre haike lambi ase semjin bina ba local MLA madi mari leinaba department singda haizarabasu ngasi fawba semjin bidan leire ngasi fawbagi manungda lambi ase chief minister local MLA madi mari leinaba department semjilagani haibagi thazaba ELITETVMANIPUR hayeng tangkun mapan dagi lambi toukhaiduna makhatana Khongjang leptana changsinkhigani haina fongdoraki loinana lambi athubuda semjanbiyu lambi semjanbidrabadi lambi toukhairane lengakna aikhoibu nungshibidre aikhoi sijakhre haiba kholau kaya su lauke akhoi ngasi tawjariba bansi akhoi top mathak lekai gi mera pai bi group ni ai isaji president oijai akhoi ngahan tang tratret ta akhoi balaji amu akhoi sigi posi akhoi leiriba mera pai bi mayam jina akhoi gi resolution lama ta na khare hariba tang kun dere phong manung jita ayaba mal pirak tragadi akhoi tang kun pan de gi ban tong jagani haidana akhoi mayam da haire maramdi akhoi si kathema bi tu akhoi sigi top chingtha ajar golai bau manung jita phat ki dre lambi mayam ji masai da akhoi gi jai su leiriba mayam jina iskun ga ba matam da nongsing chura ani sidegi di no aduna wana angang jing semukba matamda aikhoi gi karigum khudong thiba yawragadi isai sudani mangjagadaba adai chorong nangna leiriba yum jing jigi manungda sura sara leiba ngaktani imung jida karigum benta thamba yadana lekai khudingi hangbiyu na loi munna dana lok thungdana sikayana leire aduna maram oiraga akhoi sigi banje government na akhoi semgani haibagi ayaba practical manungda akhoi hayengai ban mistake pira agi pe pira tagade koi chorok si tokhairani haidana akhoi mera pai bina akhoi hanna akhoi government side akhoi na